President Kharge amasum Rahul Gandhi na lusingduna MP sisigi miyutsinga Delhi da mifam pangthokre Manipur gi Kuki Naga Meitei pangalam Meitei gi Congress lusing harau harau na saruk yaminakre Rahul Gandhi na phungdokiba masangoi bu wafam khra Manipur gi la lusinanduna mausa gi nungsi sanaba purangnaba Congress na hanba leitana hona khigane amasum union laingakta taksin khigane haba wafamne Loinana mamang gi laingak tu resign ta holaga salai rakhiba president rule gi laingak ta thajapa thamlubani adubu hamu oire heba MP shishigi lusingbu singi wafam loina hairo photo sida uriba Lok Sabha gi opposition leader Rahul Gandhi amasum AICC gi president Malik Arjun Kharge ga Manipur gi MP ani yauna unaduna pangthokpa mifamna saruk yakhiba singi manungda Tien Haukip oidigi ani suba Ti Manga Baifai oidigi mari suba MD Fazul Rahim oidigi taramathu suba amasum Gaikhangam oidigi taragani thukin subani Hawkiba me ahumdigi inglisingani ga kunga humdoidigi kokizau furuki theorisina Manipurigi separate administration logani haiduna Meitei da atamna onsinduna satrakiba tamthiraba lansi ani suramdai hawkiba April 5 da ihanhana Ministry of Home Affairs MSA na sinduna New Delhi da pangdokiba Meitei amasum kokizau furuki NGO kharagi mihutsingna lan horakpadigi ahanboina punna phaminaduna MSA na kawwa mifamda saruk yamina khraba matung anirak suboina Manipurda laiminarakliba furupsingi manungdagi Kuki Naga Meitei pangal amasum Meitei gi Manipur gi Congress lusingba sing Delhi da pangthokpa party asgi mifamda harauna saruk yamina khreri amaromdana kaksingi satnabibu lan uhannana bohonnarakanu kaksingi lup ani Manipur gi film actor IP Khabana kaksingi satnabi bulan honana bohonarakpabu Senior Citizens Forum kaksing amadi salai sanamai lining kaksingani na yaningdaba yaningdi haina ngarang kaksing wairi panjau palumda leba Senior Citizen Forum gi always home na pangthokpa pawmising unaba ma dalup ani asigi mekedi gi phongdorakri pawmising unaba du salai kaksingi thapurel mangang sa rajena hakibada IP Khabana kaksing moyang them lekai da lebi nupi misa maga luhongbagi tharom mamang tha me kuntragi mangoina haijing kharai numit me kungani panda numit nupi mayum da laktuna ke kakpa ke inaba sana khuji siba sina singo satakiba du khulasigi satnabini haina IP Khaba masamang na mak social media ma oidi Facebook thadorokiba du lebak thibani amadi yumpham yaudabani Masigumba satnabi si kaksing dalati khulasigi satnabi da luhongbagi noma walingai numidang wairam loyumba pibagi mamana bagaruina maki kairoi laikai gi yumamada loyumbi ningolgi mataroi singa punna award apata to kasin tawnabi satnabi amadilai lohongdringai da loyumbana loyumbi gi yum sangna di amadi maki imungi miyoi singbu hangoi nunuk nasani asiguma ipa haktugi lairaklaba phajakraba satnabi kya sibu makum amana hekta semdokposu yaroi kaksingi satnabi da lana lamjingnaba thabak thoram sing makhatana satharaklabadi madugi apapatagi teksa masana pujagadabani haina lup asigi mekedi lebak miyamda paujelakli pawmising unabadu saruk yakhiba Senior Citizen Forum gi president nongmaithem nimaina hakibada kaksingi ipu nat ki satnabi da haijing pot puba numita ke kakpagi thabak si tawramde Masi Manipur gi mafam amata da satnaramde mapalamde gi sangsilakpa satnabi edu aikoi gi lamdam sida pusilakpani IP Khabana thawong sibu kaksing gi satnabi ni kaksing di horakpani haibadawna uhanba si tawbigano ahalaman sing tanabiraga nakyet tungmang muna yenglaga sengdokpham thokpara khalle hani phungdorki Pawmising unaba dugi mawoinana always home gi akoibda salai kaksingi thawmising amasum Senior Citizen Forum gi ahalsingna puna World Environment Day ga mari leinana usara singsu thamina khiari Tentangna topa pawmana car yumna thomjinmada taruk sire masukli Maharashtra gi Nasik district ta car ama lambi nakal da lebi yuma amada thomjinmada gi miyoi taruk sikhibaga loinana atopa amana arupa phibamna sokle haina police na phongdokri Police officer amana phongdokpagi matungna thawdo ngarang numidang pung 10 ram taw Nasik district ki Kalban taluka gi manungsana leiba Kolhapur phata khunda thokibna hari Manipur top channel gi maikai gi maroi pausing miamna thamjari hanbada isauna sogolaba Imphal East gi maphamsingda arambai tengol hidak langthak singyen thokri lamdam asida maroi Imphal East gi saruk singda isauna maram oiraga saitheng nangliba kya gi mateng pangbagi manungsana tuan maphamsingda hangliba relief camp singda sangjafam lauduna leiriba kya arambai tengol 80
JSQꯒꯤ medical teamna satuna hidak langthaksing yenthokpagi thabak makha tana sathari AT medical teamna sathaba thabak thoramsingi saruk am oina khurai haikru makhongi miyamna sangjafam lawduna leiriba relief camp na tangai padab hidak sing amadi anaba singna mathau taba hidak sing yenthokibaga loinana tetanus mathau taba singna kapki AT na sathariba thabak thoramasigi matangna AT JSQgi medical team gi commander Bobo hai lamnam asida maru oina Imphal East ki saruk singna thokliba lebak thiba isau sida AT gi tengoloi sing miyam gi mateng pangmar asabu thaudang lawduna lakli Housing mafam khara torban kaibidigi ising pasilamba sing adu kaikhiba torban sing mention mangamle tural gi imai tapna handakraba housing su ayamba saruk ising thomjinduna laidi masida AT gi mekedi gi miyam gi damak tawbu yaba sing leptana tawri ising isawna maram oiraga ising phattabana ohelakpu yaba anaba sing gi ngakthokna ba madi na aduna lairibi sing gi awat pa hidak langthak sing ngarang digi horaga tuan mafam sing da pangduna rakti Makhatano sa medical team masina koina satuna miyam gi phanaba pangthokigen haina magna phongdokhi amarumdana makhatana lenga ki I pau boycott tawna ba amzu amasum EGM na warep lokri golta bi thaudok thingjinana ba CM ki bi inquiry committee na makhoi gi report asi nimit taraga mangani pharaba phawba report pikhalaktabana maramuduna state government yaun amadi state asida operate tawriba central force ka mari leinaba I pau sing boycott tawduna lakpadu makhatana report pikhalaktriba phawba boycott tawbigi khongjang sangsinana ba all Manipur working journalists union amzu amasum editor guilds Manipur EGM na amuhana warep lokri aduba Manipur thuklib isau sigi yenglaga emergency gi oiba I pau de damak phongana hadi amzo amasum EGM gi oiba emergency meeting ama ngarang thilpung anitabada Manipur press cup ta pangthuktuna makhatana lenga ki pau boycott tawna ba phirep lokibani haina sirolamanda phongdorakli amaromda mekunda MSD bus tongduna Sirulili festival coverage tawna basatpada goltabida Manipur thabi yaru haina athingma pirakhiba numinatuda saruk yakhiba paumi sing tha sigi taret ki ayuk pung 13 tabada laktuna masa gi warol piranaba amjuda tha sigi ahumda inquiry committee na khangalak leiri maramasna numit asida saruk yakhiba paumi khudimangna tha sigi taret ki ayuk pung 13 tabada Manipur secretariat south block ki room number 188 satuna inquiry committee da isa gi warol pirunabasu amzu amasum EGM gi president singna puna khuyek piduna thadorakpa chirolamada khangalakli amaromdana relief camp da laitaba sing relief material piroi herakpa laibak thibani association posai khara yelaga social worker ni saktak sabigi thabak tobigano ising isawna maram oiraga awaba nangliba miyam hen awaba piri Sokraba masing yamlaba miyoi sing relief camp phawbo laifam laitadana warnaring serakta relief camp da laitaba sing relief material piroi herakpa simak laibak thibani haina Khabai Soy Youth Library and Sporting Association ki president Burhaman thamlakli hairibu wafam se handak leptana sukhiba nongna maram oiraga Imphal turel kairakwadagi ising isawna suolaba khurai haikru makhongi akoibada leiriba miyamga paumising unabada Burhaman phongdokhibani loidana Me kuntraga maturi Imphal turel gi khurai haikru makhong mapada torban kaidun Imphal pangai lambi phaunabi yadana leirakhibadu khurai kendra gi MLA El Susindrona ngasidigi semjinma horakpada maphamadagi miyamna apel phongdokri Mana makha taraduna handak thokibi ising isawna maram oiraga laikai khudima awaba phibam amada lainari amadi sentharakibi ising asina yung kaya akai toi thoktuna laifam khangduna sienaraga laidi sapagadaba mafam yengbada mafam chawa relief camp oipham leitabana thangnaba yum khangna sanaba singi yum sing sangjapam lawduna lainari bani ising isaw yamna kan mayuknari ngai da khurai AC ki manungda laikhiba social workers sing kanagoma amata tholakidi constituency sigi MLA natana kanamat tholakta haibsi laibak thibani isaw tholakpa natragana kariguma ama tholakpa matamda lepaga yengduna leiba posai khara yenba ising khara yenglaga masa social worker ni saktak sabigi thawak toksi tasingna mama leba ki seba tawge thamoi singna miyam gi seba tawge khanba mi gi masing yamdi samaj ki seba tawge khandaba si lebak thibana ki yamna ka hena kudung thiba thoktringai mamangna khurai AC da leiriba social workers sing MLA tholaktuna punna kalamlagadi ngas asi yauna waram loi amadi matam kuina sangamloi social workers sing gi matang sadana tawba politics tokpiu mina tawbuda kari soiri kanana kaidawri yingsinbagi thabak toksi miyamna su kanana thabak tawri kanana hotnari haiba munna khangma mathau taiki loinana yamna maru oiba lambi am oiri Imphal pangai gi lambi kaiduna phawdok phawjin yatri
lambi asida school institutions police outpost na singwa lairibane dubo ising isau thokraba matung na ngasi phawbda kanaguma mari lenaba amatana laklaga semnaba thabak pakatri adubo MLA na masagi leijaba thadoktuna miyamgi ni khalaga thabak pangthokpina pasimak thagali MLA masana tholaktuna hotnarambadagi ngasi aikoi khara safaduna lairibane ki Paumising unaba aduga mari lenana kairang khumito GP gi chairperson M the Yunus ahamana phungdorakpada miyamna awaba nanglaba matamdari social media da social workers haba mat thorakti awaba nanglaba matamda relief materials sing yamna di darkar oi du awaba nanglingi marakta tholaktuna mating pangdraga potchei khara mating panglaga masa social worker oibigi thabak toksi ising lakadori bajun tareta muslim sing yamna sawwa it nanghan bibigi damak MLA bu thagat phongdorakli it khakinatana awaba taraba singi mateng pangbuki damak thagat phongdokhi MLA na handaki ising isaugi akai toi thokhiba yum sing sembigani haikiba dumak thabak oina pangthorakani thaji mamangdasu yum chamarom saraga miyamna khusina khiba leikhrabana hari amarom Plastic pollution nagi ngakthoknaba single use plastic sizinaba toglasi salam prasanta World Environment Day ga mari lainana aikoi khudimangna plastic pollution asitigi ngakthoknaba single use plastic sizinaba toglasi haina Sangai Trust Foundation ki managing trustee salam prasanta na thadorakba sirol manhairi soladuna maka taraduna hai aikoi pumbana isai gi tawdaba yadraba ithawdang ne khanduna ngasidigi wasak amaga loinana single use plastic sizinaba toglasi plastic asina aikoi gi akoibada pollution thokanbadana tana ngasidi aikoi miyoibi gi hakchangsu microplastic ki pollution oirakli ngasidi aikoi miyoibi gi ida singli da heart kidney liver nupa oibi singi pambi sperm singda mama oibi singi khomlangda microplastic yaurabani United Nations Environment Program UNEP ki anobo report amada aikoina thamlaglibi ising aikoina thaknariba ising liter amagi bottle amada microplastic asi laani gali sing nifu gi sangdi yaw heri plastic pollution asi ki saitheng asi aikoi mioi badana tana thawai panba khudimak suma si gi saitheng pangdibani masina aikoi khudimang single use plastic sizinaba toktuna plastic pollution asidagi ngakthoknaba kaithildagi potlai balakpasing amadi yoliba singsu single use plastic sizinaba toklasi aikoi puna thaudang lominasi lenganasu single use plastic sizinaba thingnaba lepalaitana awareness piba drive tauba plastic yoliba sing supply tawriba sing single use plastic puthokliba company singi mathakta akan bamiyeng sangba mathau tari haina sirol sina phongdorakli aduga tentang nasumna meyamna thamjaramge haujukoinadi meyam paus matang se sinjarage masuma khata ba no update meyam puna ngamina channel sigi mekedegi sumyang phamda makhata na thamjari